India के Hannagi Prime Minister amasung Veteran Congress Leader Dr. Manmohan Singh masagi anaba amana maram oiraga Ngarang New Delhi da Leikhidre Mahak masagi chahi 42 shukhre Manmohan Singh masagi anaba amana maram oiraga Ngarang numidang pung 7:03 da AIMS ke Emergency Department ta pukhalakhe adobo Mahak laikannaba ngamdana numidangi pung 7:50 da Leikhidabani Mahak kumja 2,200 dagi 2,213 fauba India ke Prime Minister oiramkhe Mahak ke political khongchat asi Rajya Sabha dagi chahi asigi April thagi angan basarukta loshinkhibani PV Narasimha Rauna India ke Prime Minister oikiba matam kumja 1,853 dagi kumja 1,853 fauba Manmohan Singh Finance Minister oiramkhe Mahak kumja 1,853 da Rajya Sabha ki member oirakhibani Marak asida Dr. Manmohan Singh na Leikhidaba asida Prime Minister Narendra Modi na awaba phongdorakli thagalakpa post amada Prime Minister Narendra Modi na hai Mr. Ngakpigani Dr. Manmohan Singh na Prime Minister oiringai matamda Mahak Gujarat ke Chief Minister oiri matam aduda Mahak na Dr. Manmohan Singh ga toina unaduna lengaklon gi matangda wari kaya sanaki Dr. Manmohan Singh gi ingtapa amadi lawsing adu singthaningai ni Mahak na Leikhidabada imong manung na nanghawriba awabada saruk yari haina Prime Minister na phongdorakli Ambaromda Manmohan Singh Leikhidaba asina maram oiraga ngasigi lengaki oiba program sing cancel tawbaga loinana lakliba numit 8 ni National Morning pangthoknaba na lengakna lauthokre lengak asigi oina ngasi ayuk pung 18 taba matamda Union Cabinet famduna awaba phongdokkani loinana mahaki aroiba mathau mangam full state honor piduna pangthokani haidi